पाक्सदे मर पाव खरा अपडेट तौजरे मणिपुर की गमखै की मतंग दलुसिंग बसिंग की मरक्ता इंथोग इंसिन तौनब लेपियु UCM लाई विक्रवा अखोई की इपाइपु सिंगी इखेंगतना यातुना थंबिरंब अखोई की तासेंग बा गमखै असि कनब दलुसिंग बसिंग की मरक्ता इंथोग इंसिन तौबगी सनबनी सनवी खुदक लेपियु चप चाप अखोई की इपाइपु सिना थंबिरंब गमखै अदो निंगथिना सर्वे तौदुना खंगदोकलगा संबल खागे हारबसु खाबियु हायना ngasi Kaigupada lamdam masigi ngamkhai ki dambak thawai kat khraba athoba taragani fan ki mafamda langban tarfan kat pagi thorong kamari lainana using ki president Joy Chandra konthokjam na phangdokre mahra makhatana hai ki bada au ki basahi lising ani amagi jun taragamari da NSN amasung Bharat Sarkar ani ki marakda Bangkok da dauna ki bangamkhai leitaba ceasefire agreement adugi mayokta aunaru batawdan lamdam masigi miyamna au ki ba iau aduda mioi taragani fan thawai na pontha pikhi bani kaya mana asoka panangke Adau basing aduna thawai na phone thapi kiwa asina marap waraga Manipur ki apun bagi sakta masing ngasi phawa kahenda na thamla kibani asing ban bid asi Manipur ki puari da sana gi mayak na iduna lehuragani maram aduna na bid asi UCM ki maike dagi Manipur lainga na munna khanta biraga state holiday list hafi dun leba ki damak da thawai kat krabasing adugi mafam da awang pathak ti kai khumna pham thoge loina na mafam asi seng lapa laifam amu oina semkat pa mathau tai Juntara gani fan ke thoram asda leba ka sigi lairiba chief minister dagi hauraga employee khudimak amadi mipum khudimak no magi sintha leptuna haikat lekat dampham thoge amarumda Manipur ga tainariba Myanmar ga lonaba kilometer 140 fan sangba international boundary gi matang da chaina ba kya lairiba ase state sarkar amasung central government ani gi marakta khanaduna athobada waroisin purakna da bahwana pam thoge hauji unit minister of state for external affairs ki thoporiba Dr. R. K. Ranjan Hanatagi boundary export when a lerakpan state amasung center the BJP like like tanja asi lautuna boundary ki sen hawa asi loisin na bahona biyo hariba tanja asi amukana lakta basu hai boundary ki sai na bagi matang tulusing basingi marakta amana amada inthok insin tawbe gano Union Minister MOS Dr. R. K. Ranjan amasung Chief Minister N. Birena lai wekrava ikhoi ipa ipusing na thampiram bangam khayasi kanna na bahona bada asoba thaudang lambi lawbiyu ikhoi masal gi marakta amana amada inthok insin tawna tuna Madam makan bagi mathau tade state asigi mapi mapa oribasina apipa wakalonda amana amata intogisin tauna duna amazung hunna duna matam bangaloisi haike makatarakwa atopa pauda MSU ge advisor TS Suresh tongmai ga kona na fare aranba pata sapada senaba sandel gi ADC fare Mahiroi di mahiroi en oina siangna dum laibiu mahiroi organization singna international oibala lobusing ke samna basi tofom thok dabani samna bigano ana police ki maike dagi apal tawragle ngasi Impal West District Police ki SP ki conference hall da pami singona ba amada Manipur Police ki ADGV elo kle khongsai na phongto khibada khurai kongpal sajor lekai da lalolob amagi kedar khara laire apa pau ama phangwadagi Impal West District Police ki commando team na ngarang ayu pung mari Mena jangkairum taba matamda laikai asda comping operation zadage operation adu da lalolop amagi active cadre oiba mioi ama mayum dagi faba ngamki faraba mioi adudi khurai kongpal sajor laikai dagi thokjom Suresh Elias Tombi Elias Parihanba sai kuntraga mafan afukwa TS Kumar ne maki mayum dagi magazine ka kona na phone kuntraga ni fan festol ama laptop ama amari mobile phone ani fangle Mak wahang pong tawda hadurak badagi mak mahiroi loop all Manipur students union amso advisor oi badana dana MSU headquarter gi advisor committee gi convener su o convener wanda su thawpo bani haiba khang bangam le ADGP elona la loop amagi active cadre na mahiroi loop amagi advisor oi haiba si yamna laibak thibani mahiroi loop sing na anti national oi bala loop sing ga samna gi khanbi ganu samsu samna biganu ana appeal tawrakle Amrom da White House ingi saruk am oriba 17 chawpok sin number 4 gi aranba semsa da khwaidagi marwaiba thaudang loba Chandan district ki SDC oiba miwai am aranba pata kuntra manga ga kona na fare hira masiga mari leina Impal West District Police ki SP conference hall da ngasi ayu pami singhona ba amata Manipur Police ki ADGP elok le khongsain hai 17 chawpok sin number 4 gi aranba semjen sajin ba pata pire haina SDO Thobal angom Sizzlem bis anuna report pirak padagi thekat bagi thabak chatharak pada mamang da miyo ehom phagat pangam khraba matung khwaidagi chawna chena ba miyo amasu thawan police ki team na ngarang phagat pangam khre faraba miyo edudi sandel gi SDC oina thau puri ba kyam gai muslim awang lekai dagi MD Nasimudin sahi yang kai gamari apok palai getraba MD tol ngaune
Pakistan Prime Minister Oiramba Imran Khan plane karga siramgadabadagi samnada hinghaure. Pakistan ki Prime Minister Oiramba Imran Khan na tongliba plane technical gi oina aswaiba yaurokpadagi emergency landing tawkhre ana official source samana phangdogli. Pakistan ki sefongna local TV channel ki report palatuna haikibada Imran Khan na thangsanamida pangthokiba rally amada wangang nana bagidambakta. Akhanaba plane amada tonglaga Gurjan wala tamda chatki Imran Khan na tongliba plane adugi control tower ga ifau faunarga plane adu safe landing tawki haire. Plane emergency landing tawkhraba matung tarakpada Gujran wala tamna bairo ta chatki Imran Khan na tongliba plane adu hawa nungsit phataba marakta paikhat khibani. Adu matanda plane adu Islamabad ta halaktuna plane adu landing tawkhibani haire. Pakistan Tehreek-e-Insaf ki chairman asina lebaga sigi tongan ba mafum the party ki worker amadi miyang ko wari sanaduna mahak wa sokat board ki. Gujran wala pangto ki ba rally da Imran Khan na warol piraduna hai ki beda karigumba lebaga sigi economic ki fipam asi phasilakta ba tholagadi government na matugi daita pugoda bane. Zina stadium da warol piraduna mahak hai ki beda hauzik lairiba government asina misang mikhai nai daba ama oina masana lawjariba si aina khangi adu balebak asida economy phasilakta bana lekha tarak ba thoglabadi Zadi asina madugi daita adu government da puan gadabani Pakistan ba sel thongi awa ba kom da taba da thingba bezi hauzik lairiba government asigi daita ni abo wafum chu thamke senja thumja ga mari leina na hana gi principal ama fare Assam ki Nagaon district leiba government salaiba higher secondary school amadagi yamlaba senpham sing aran ba mongda aina thoki bagi thawdo kamari leina na school adu gi hana gi principal ama fare haire Nagaon police na thawdo asigi mari leina na phangdor ki bada faraba principal adu ki mameng Gofal Chandra Bora Kawi Samaguri Higher Secondary School da mahana principal oina tabak tawringai matamda anova classroom ama sanana bagi kaito ki balupa lak mari ising umpuga mari aranba maungda lakthoklam ki bani classroom sadana sel lakthoklam bagi matang da hauzik leiriba principal Pranab Jyoti Goswami na Samaguri police station da complaint tawrakraba matong police na IPC section 409 gi makata case number register tawkhiba galoina na tawdo gasda chenari ba hanagi principal Gofal ngarang mayum taki pa ki bani haire Makatarakwa atopa pauda sahini fugani thoirom suravi nupi ama halaba matung asiba haksang atu rape tawkre tabada yamna nungai taba thawdoga ma oina Assam gi Dalguri district ki marung chanalaiba khungang amada naha amana masagi sahini fugani thoirom suravi nupi ama mangaksam lakhan tu halaba matung asiba masa adu rape tawkre ana police ki report amana haire Police ki report matung ina haukiba irai nimita Dalguri Sadar Police Station da mihat asida jenari pembioi asina masa matomta Sangjarakraba matung thawdok asigim patang da khangna rakhibani thawdok asi mamang thagi kun manga ta thokiba thawdok ne hariban bit asida victim oiribin pi asi khunggang adugi manak nangna leiba toril amadi irujaba thokibani mangna irujari ngai ta tonglom da kinufa asina sangsinduna mangak samla khalaga hadaba matung maki asi bhaksang adu rep thokibani victim gi mapuroi bena di maki khunggang dagi mi amana singum pathabak thong asi sa tharamgani ana thajadaba mate super national oiba thong amana sian ki ba waramba yai ana thajana badagi Case register tawagi mhota aroiba mathau mangam oina pang thoki adu moin mak thawdo asida chen hariba mi esna police ta sangjarak badagi phomjin khraba nubi gi masa adu lakthoklaba matung postmortem gi damak thakre haire Amrom da Udalguri district ki SP Supriya Das na phongthoki bada sangjarak khraba 21 adu local court amada puthoklaba matong nimit taraga mari judicial custody remand lauthagi bakaloina namha ki mathakta IPC ki section 376/302 gi makha da case sama register tawkre haire Karamasung truck thomjinabada mihoi om sire ani sokle Rajasthan ki Barmor area dangarang kar amasung truck thomjinabagi thawdok amada mihoi om sire aduga anina sokre aina circle officer Sufkaran na phangdoragle Laibak diba dagdog asi gamari leina circle officer asnama khatana phangthokibada accident adu Rajasthan ki Barmor district ki manung chanba Goda Malani da thokibani thawdok aduna soklaba thawdok tu da soklaba mi ani khudakta hospital da pokatuna treatment sadage Mayuna balambi dagi thoraki bakar amari truck thomjin habagi thawdok adu da mioi ahum di khudakta asokana maram oraga segi bane sigraba amadi soklaba mi sing adu car da tonglaki bangak tani thawdok asigi matang da police na case amala khwatuna thijin bagi thabak jathaba hokre truck driver police ta sangjara khre haire panbai abadi hoki ba irai numita su Rajasthan gi Nagpur district ki manung chanba mapam amada truck amadi jeep thomjin habagi thawdok da mioi maga sigi baga loina tara hena asokapan nakan ki Thawagadu Rajasthan ki Burali village da thokibani Jibadu Ram Devora dagi Burali khunggang tamna lakibani thawdogadu da soklaba mioi sing Nagpur da leiba LN hostel da pokatuna treatment chata khre soklaba sing ki manung da mioi amagi phibam luna lairi haire
Factory may sakpagi thawdok ta miyoy mari sire kun asokapan nangre. Gujarat ki Surat City da chemical factory am may sakpagi thawdok da factory adu da thabak tawba miyoy mari siki baga loina kun asokapan nangankre haina asokapan nangankre adu kaya amara thiba khangdana leiri unofficial sina phongdorakle. Surat ki Chief Fire Officer Basanta Parikna phongdorakibagi matungina ngarang nubidang pung tara makharom tabada medical factory adu da leiba chemical container ama khangaudana Bokhairak padagi laibak thiba thawdok adu thokibani Sasin Gujarat Industrial Development Corporation area da leiba Anupam Basayan India Limited ta thokiba container fokai pagi thawdok aduna unit adu da leiriba chemical products sing da thuna jang mai sandorak padagi misi mina gi thawdok adu thokibani thawdok adu thokpagi pau hek phangbaga fraud tender sing mafam adu da mai kanana pagi damak changsin ke fire tender sing da phone adu da mai adu muthan ana bahwana rabasu khudaki waina mai pak pangam ki de Pungani rom fire tender tara mangana hodara pamatung may adu control tawpa ngamki. Ahan bagi una thawdok tawfum da miyoy abagi asiba haksang tengnaki aduga ahum na thiba phangki de. Ngasayu angan bada thiba phangtana lakiba worker ahum adugi asiba haksang tengnaba ngamki bani haire. Mahana makata na phangdora kibada thawdok adu da sokraba miyoy kun adu manak nakba government hospital pokatuna treatment satari. Sola basing adugi manung da miyoy ahum de may nakhara hena sakibana maram oraga fibam luna laire. Magoy ahum ICU da thamtuna treatment satari haire. Amarom da Anupam Rasayan Company na thadura ki bawarol amagi matungina ngarang na bidang factory asigi manufacturing block amada thoki ba mahu langpo ki thawdok adu laibak thibani company asigi akhanaba team amana thawdok asigi matang da thijin baki dabak chathari maisak bagi thawdok na maram oraga sokraba worker sing adu ki ana laing da sangkadaba senpham sing company asina pothokani amade awawa taraba ibung manung ki miyo sing da su pang bagi haba mateng pangani aina company asina haire Lucknow mahu langpo kamari lain na government official taramanga suspend tawgre Thasi ki mga Lucknow ki hotel amada may chak padagi miyoy mari siki bagi thawdok aduga mari lainan Uttar Pradesh ki Minister Yogi Adityanath na government officer tara mga suspend tawkre an state government ki wangangloy amada phangdorakle government ki wangangloy asna phangdorak bagi matungin sa minister na suspend tawna na bakhangala kraba official sing adugi madakta thabak dagi potha karba officer mari ki mathak dasu action lokana na bakhangala kre mai bagi thawdok aduga mari lainan miyoy na sa panel amana thijin bagi thabak sa thaba hauki Lucknow Police Commissioner SB Sirdagarna lusingbo panel aduna thawdok adugi matangda thigalaba madung se minister na pesin ki report amagi matungina officer tara mga adu suspend tawna na bakhangala ki bakaloina na makoy gi matagda department and inquiry sa thanaba su khangala kre haire suspend tawgraba sing adugi manung da home department ki oina Sushil Jadhav fire officer Jogendra Prasad fire officer second Bijoy Kumar Singh chief fire officer ne Energy Department ki oina Bijoy Kumar Rao assistant director Electric and Safety Ashish Kumar Mishra Junior Engineer Ambasong Rajesh Kumar Mishra Sub-Division Officer ne LDA Officer Singh Wina Rakesh Mohan Assistant Engineer Zavir Singh Union Engineer Amadi Atopo Officer Ram Pratap Yaure Nagaland Dukandar Amanongmaina attack Doromle Siaudre Nagaland Nagarjan area the Dukan Pamba Miwi Amadagi Sel Amadi Pose Munana Bahwana Rambani and Singh Nabatau Kamada Dukandar do Sakang da bakara na nungmay nakapto na hat na napuho na ramle state sige Tileksu area da suato pa miyoy amada sakang da basing na grenade attack sa taram dehari thawdok singa sige matang da police ki may kitagi karigumba amada miyam da phongto ki da maram na ngarang ki thawdok adu miyam ikang khang na da badihari nungmay kapsilam bagi thawdok adu Nagarjan area ki 1 number 20 ki United Colony da thoke bani nungtil pung amaga makharum tarak pada nungmay kapsilam thawdok adu ki aseng ba Maram kari gino hai pa Nagaland police na phongthok palai trabasu dukandar adugi oithangba khutat nongoi maru na fanduna soki bagi dakpham lairam bani hare magodak to hosna da pukhatuna laikan raba matung da magi aksang gi phibam thoina mi painingai oidre hare adopa paugi likul amagi matungin na nongwai kapsin na sogalam bagi thawdok adu mamang dagi hauna dukandar adu da khulai paibas na sel gi demand ka mari laina na nongwai na da bagi satharamba warang gani singnare Ato pa thawdok amada na ngarang ayupung tara ka mathoirom tabada hand grenade singnaba explosive device ama Tileksu area da bokhai ki grenade du mafam adu da leiba karbar sauna tawba miyoy amagi jumda langsilambani CRPF ki SI amagi transfer order maintainable oide hana gi posting mafam da thamna ba kona MI seta direction pigre High Court of Manipur ki Justice MP Murali Dharan ki bench na October September ni fante CRPF ki inspector General of Police Headquarters Manipur and Nagaland ke sector da sub inspector oina thabak tawba person ki transfer order ani maintainable oide amadi directorate general CRPF ki standing order number 7 2015 bylaw tawani ana lawga loina na minister oriba CRPF ki sub inspector asibo mana hauji posting tariba mafam da sahi mari makhatana
respondent thamgadabari aina direction pikre predecessor oiriba khorom prasanta midai sahi kunthra mari apapa ke as ibomsa midai langthabal lep mai lekai aujin group center CRPF MN and sector Langsing sub inspector oin posting piduna thapak dauriba mioi asina Union of India represented through its Home Secretary Ministry of Home Affairs Director General of Police CRPF IGP Manipur and Nagaland sector group center CRPF Langsing Deputy Inspector General Establishment CRPF CGO complex amasong IP Cobra CGO complex Lodi Road New Delhi ki mathakta mahakpo transfer tawna rabagi me kungamari Lisingani kun mathoi amasung be kun gatare lisingani kun mathoi the thoki border sing kwas to bitu nam hakbo sub inspect GD me ama lisingani kun manga phawba haujik tarba posting mafam da thambiu haina high court of Manipur da lisingani kun mathoi ki jun nifan da tharaki baret petition ase lisingani kun mathoi jun thada admission bans asina piraba matung hearing chathaduna laki makatarakwa atopa pauda scientist sing da angang birwa hanba ngamba akhanaba protein ama pothogre Scientist sing na ahan boy na angang birul hanbada khwaidagi chawna mating pangamba protein makal ama thijinduna pothokpa ngamgre haire adogumba makal ki protein adobo makoina goddess of motherhood aina maming thon gre kana gumba spam amadi ek ani ari ase tension aduna fusion semlaga angang na fu hanbagi trend men ado mai pakpa ngamlak tabadagi asingba makal ki protein asi sinaraga angang oiba ngamdaba do line no henbak ambagi laing sathaki pada mai pakla ki bani haire Asingumba makal ki anauba discovery asin hiana foba contraceptive sing sembada so asokpa mating oiba ngamlagani haire podian asigi maming maya abade krikilonda goddess of mother and maming thon kre science ki journal advanced cover journal ama publish tawradun hai yamna luba tanpam amada nufa amadi nupi dagi thorakpa gamete sing fusion tahuntuna mammalian fertilization tahunba madi anova FC receptor khudum oina Receptor kuda moina 14 ana khangna basi sinaduna nupi dagi thorakwa iga duga protein spanga ponsina bagi yamna chawba thawdang longba ngamba protein makhala mani haire protein makhala sine miyo bagi spama madi igani adubu yamna line ponsin handuna ponsi ma semba ngamba gi otokpa do chawna mai pakna pangthopa ngamle haina report asida balle hina masigi matangna scientist coms kofana phangdorpada andakta phangliba phalasi chawrakna sahi kon hena research work cha tharaklaba matungda phangba ngamkhiba reason ni Tabagasi mai fakna da bahona pada international collaboration ki tabag da tongan ba laibak dara gatarit ki affiliation jing punchin aduna punda tabag da menake laibak sing atu ki manung da UK US Japan sing ba chawna charugya ki an scientist na phongdora ke masigi ahan basang yeng ona United Kingdom da laiba University of Sheffield da Harry Moore ki left ihana na pangthok yare scientist coms kofan makata na phongdor pada makoi da tongan ba lising kya ge protein amadi segment sing lauduna Sanging lising karak daukre sang sing asigi manungda human sperm sing lautuna bet sing asigi direct taunahan ke experiment karak cha tharaba matung da protein makhala sin biyo sing aduge mirol han bagi chapchaba mai pakpa tu phangba ngamki bani haire Manipur State Archives da lila sana ba yaurabra promotion ka da staff sing namsinduna thamlaga imung manungi mi sing punchin na bahonare habagi sing na balaire promotion ka da staff sing namsinduna thamlaga imung manungi mi sing pusin na bahonare habagi sing na balaire Manipur Government ki Department of Art and Culture ki makhada leriba Manipur State Archives da kanagum bana lila sanaduna nadaba oidaba maram mayam staff sing da hajindura recruitment roles ki matung ina promotion ka ba yaraba staff sing bo namsinduna thamla ka makoi ki nakna ba masa maso sing State Archives da pusna na ba honare ai ba ki wa from lagle Fresna pangba pawgi likun amagi batuki na Manipur State Archives da ningombom Chitra Devi amsung tias nilavati ka ubina fiane Record attendant grade 2 oina thabak tawraka lairi makhoi ani ki manungda ningombom Chitra Devi na amuk tias nilabati dagi senior oi adu bahau ke English sing ani kun matoi ki Agasta da matamadugi Manipur State Archives dagi deputy director waramba amne recruitment rules ki matungi na Chitra amasung tias nilabati da recruitment rules ki matungi na makhoi promotion ka bagi wafam nakoi promotion ka bagi wafam yadre adu na makhoi record attendant da isana promotion ka bagi claim tawjaroi aiba Zero lamada sign tahun ki adubu kona thigal uba padamda deputy director aduna puthoktan utkriba recruitment rules coffee ado samjin sajan bani aiba khanglakhi bani haire English ing ani gi November tara Department of Forestry gi deputy secretary as Gyan Prakash na thokipa RR gi matungina de record attendant grade 2 amra Manipur State Archives da grade adu da sahimanga regular service tarok lagadi promotion piba yare haina palle Maka tarakwa atopa pauda Bisnupur Police ki person ani scruff typhus na nare Bisnupur District Headquarter da mathuk tawba security person ani scruff typhus na nabadagi aruba phibam dalai ka nagre
ilma kalamana sandok palaina aduna sogalaba person sing adu Bisnupur police ki commando unit te leiba SIN Nandalal amasung reserve line te leiba BDF person enrollment sing ne magi BDF number na 642 ne miyo adu chaliba tha asigi defund script first na hare haiba khaka khiwani magoy ni house impal ki north east te leiba ras medicity ki intensive care unit te thamduna leikanari maga tarak wa atupa editorial ki kalam amada Manipur number 4 sinaba aurakiba Manipur may kabatsanjak hayraga lawnarambasi yu ganja amadi kanina maruoina lawnarami nisa makhal singa sigi manungda yu thakpa amadi ngawpa miyoi singsu kijaba amasung anggoiba pongnarami masigi maramdi yu ka hena sinaba singna yungki nupi angang sing otpa naiva lambi lamjauda law khongtuna asat awuk tawba singda khanaba awbadagi misimina yawba crime sing toina thokpadagi nupi angang sina yu thakpa ngawpa miyoi singba nisa sinaba miyoi oina lawbagi mathakda Makoi bu buda hina da pok na rami ganja amadi kani opium sinaba musina crime thogan bagi sang hantabana harbani sa sinaba singbo thoina lumna lawda bagum tawna rami adaba science na chakola khibaga iroina da Manipur da drug makhal sing LSD SARS Pethidine morphine colodrome compost opium na singba simbarang kaina sangsilaki drug makhal sing asigi mathakta anupa drug makhal kyamrom sangsilaki bagi manungda WY tablet number oiba drug wena sinna tuna miyo kya ki punsi drug talai surabo ohlaki badagi crime kya chatabada natra makoi ki punsi bo khangu thakta pikam nalle naron sina yamna pamna sinna ba aurakiba heroin injection tawba aurakiba asi englishinga maga chapan umbodara ni thoida yan hanna moreda singmi na ani khakna hoge englishinga maga chapan marhuga humdoida Churachandpur dasu singmi ani khakna number 4 ka phaoge aduga englishinga maga chapan marfu lisinga maga chapan marhuga mathoida singjamai singa makhong da mitei pakhang kharana heroin packet paino leram batheng nake matamatu da makoina sada amusung surup ta haptana thakpa hoke makoi dei khangba ngam khibadi heroin injection tawrabadi sigani ana khanbadagi sa amadi surup ta haptana sinaba haibasine aduga langdar makada mai tharaga mai khu ena sinabadi haudri miyamna tasena khangna rakhibadi englishinga maga champan marhuga humdoi marfu mari dagini arare ko tagi khangbanga me englishinga maga champan marfuga humdoi marfuga mari da Manipur police na miyoi marfu dragi mathakta case register tawki miyoi chamakon phagat khe aduga heroin kilo ahum hena fakhi loina masigi mamang dasu Churachandpur da dangerous drug yaki makha da miyoi yankhai gi mathakta case register tawki drug lalon ba miyoi chamaga supna nipan fakhi bagi record lai more da lisinga maga champan umbudarani thoida yanana heroin sinaba hoki aiba astagi paraga State asida drug sinara kiba lising ani kuni thoi phawada sahi yangai ele sahi yangai rom asigi manung dani sada laisura ba addiction or banupa nopi masing khang da ba hengala kiba ga loina na layang bangam dana sikiba masingi changso athaki mate kwangle drug injection tawbu sing dagi miyoi amadagi amata layang bangam driba tam thia bs laina sandoro kiba dagi miyoi ka laigidre miyoi kya amada tenjang kaijang lawa mirol hampoina tuna birel hampoina tuna asibagi thongchin da leble Lengang miyang gi punsi kana na ba amadi mating leiba phurup am hohen na pamai gaita miyang thamdana war on drugs ki lanjang chathabada drug karbar tawba geng kutwu sina drug thingna ba hona ba miyoi singda akanaren singdona khotha bagi thabak phawwa sadhabagi wathok lairak libasi laibak theibani drug karbar tawbusna drug thingba miyoi singda dongmai kapsin ba thangna janba amadi saitu watop sinaba ngamliba asidagi khangba ngamlibadi lamdamasda drug karbar tawba mafia geng kutwu laire makoi singa dum miyam amadi lengang namatam sana laksal hawdrawadi Purabasigi tunglam chatta kari orakadagi habagi langtak naba laitaba nate aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi business subscribe tawi romoloinana like and share tawu sukawi kanupna makpo amakhana thagajari